अहानबदा मरुओइबा पाउ पिजरे इंडिया लेंगांगना मणिपुर थुगाइनबा होनरिबा असे लेप्ट्रबदी जून 18 दगी हेना कनबा खोंजंग संगसलकनी हाइना अमुकोगी प्रेसिडेंट ए संजोइना फोंदोक्रे UNC na kaukiba total sadan hokre ti khulenda lambi thingbagi khongjang sangsilingai matamda jangol bungku ki khonja singe marakta ungkhatnakre kalen gi humni panba ngarang hangken pakhangba thongni pangthokre haina utra sangen sana konungna thadorok cherol amana khangalakle Security Force na tongan ba Greater Imphal bu mafam singda curfew thugai duna lambi thingba mioi 18 phagatkhre hari amadi National Highway 37 Imphal jire bam lambi da pochai puduna lakpa gari jahum kun kamapan apan ba yaudana puslakre Krumjari Mami TV ne sandok chaba Manipuri pau yeng tabiri ba pumnmakpo ahan mamaktada ngangom pingku na taram da okjari pau sandong na pizari India lengang na Manipur thugai na ba honariba ase leptrabadi June 18 dagi hena kanba khongjang sangsilakani haina amukogi president e sanjoina phongdokre Drong lawi thodokta chena ba kuki terrorist sing action lawgadabani mizam miyam ngakpa ngamdraba central post sing hankro Aikoi isana iramdam ase ngakjarage haiba kholawga loinana ngarang numidang All Manipur United Clubs Organization amuko amade masiga chatminariba lupsing poidei leimarol maira paibi apunba Manipur PLM PAM Committee on Human Rights COSR All Manipur Women's Voluntary Association amoba Manipuri Student Federation MHF hariba lupmanga sinasinduna Langthabal dagi hogduna kay samthong tamna miyoy lising kaya na saruk yaduna mayragi rally chatkre Masing yamlaba miyam adu kay samthong yorakpada masing yamlaba Central Security Force amade State Force na tingduna thambadagi nakal anigi maragta chawna mukna bathokhe Yamlaba miyam adu makata na mayragi khongchat adu makata na chatnaba honarakpada Security Force ki maikaidagi tear gas cell kaya kaptuna tankhai ke Rally adu tankaina ba honarakpadagi khoisaw naraba miyam na so nung thongduna khuthan ke miyam adu bu laksan na ba honabada numidang pung 12 rom taba matam fawba security force ki maikaidagi honarakhe mairagi rally adu ga mari lenana amukogi president sorokhaibum sanjoina phungdorakpada India lengak na proxy war chathaduna maitai furupo muthatna ba honabada kuki militant singbu khulai oina sijanare Masina maram oiraga iramdam asida noma-nomagi kangkhong sahalakpa amadi marai saitharak leba kaya asigi yengduna lamdam asida lairiba Central Security Force sing halan khigadabani loinana ngasi iramdam asida tangdu laitadriba amadi miyamgi kholawbu India lengak amadi Manipur lengak na thawoidana lairiba ase athuba matamda leptrabadi June 19 dagi hena kanba khongjang sing sangsilakani haina phongdokhe Security Force na tear gas cell kapada nupi ama asopan nangki hari Hojik se Manipur miyam ki wakhalonda asuki mati pendre nongonomugi pendre bi sa hengalale mamdi gome India na 1949 de ngasi pho satar bi miu bine amadi loilam sasam makha da akhoi Manipur miyam na kaitwa kham gi pangkhin lan kre marum aduna Parliament, Supreme Court, Prime Minister, Home Minister, Manipur government na Manipur miyam ki ihun si khalaga thabak tawdaba taragadi miyam na hena sathi ba khungil lakani aduna Central Force hanko miyam ngapong ngamre aduga Central Force the government India na suwindan sudlai ba kuki military sing fully support or khulai piche laga bomb training krega chen thadaraga jati yamna atanana muthat law honor pase basi yamna psychological warfare and world war ni madu lena akhoi bu genocide no honor bne se Manipur miyam na hangi maduna government India ki mathakta kullu mangar strongly condemn tawi aduna
2001 थोकिबा 18 जून दो अदुदगी हेन खुदोंथिबा कया थोकने गो इधर कौदो फै अदुना मरम ओरकांदा गसी हेन अकम खुंजंसी मखाता संगे लकने लेप पंदमसी फंगी फाउदी अखोइना मखर मखा क्या संगे लगुलजना गवर्नमेंट इंडिया के वक्त असो पराम तमिगने खंगी फगनी मरमदी गवर्नमेंट इंडिया ना गसी ओर मणिपुर मियाम बितनो तो थमसी गसे खुदते लेप करने अदु माइके खुदिमक देगी मियाम पुनम कमन नगु बंगाना संगे लखदा गवर्नमेंट इंडिया थेनम नम्राइदो येंगसी हमसे वक्त तमिते UNC na kaukiba total saudan hokre ti khulen amadi chango bungku ki khunja singi marakta ongkhatna kre United Naga Council na Naga ngakpigani ngasi dagi hauna Naga taba mafam singda kaukiba total saudan gi khongjang ama oina Kangpopi district ki chango bungku ki khul amadi ti khulen Naga khul anigi marakta akan ba moongda ongkhatna ba tawkre ngasi ayukta gi hauna ti khulen gi Naga miyam na lambi tholaktuna UNC na kauriba total shutdown ase chauna support tawbaga loinana lambi thingmagi khongjang changsilingai matamda jangau bungku khulgi kuki khunja mayam ama tholaktuna Naga singna kauriba total shutdown aseda makhoi yaude maram aduna makhoi gi khul mayada lambi thingmagi thabak jathaba yaroi haiduna athingba pirakpadagi nakal anigi marakta chauna ongkanarakpa tholaktuna nakal anigi marakta nung fauba thomnarakpadagi mafam aduda Kangpopi police laktuna irang ado laksinaba honake tungda ti khulengi Naga miyamna lambi thingbagi thabak ado mafam adudagi khara chathoklaga makhatana chathake amade thokhaning daba thaudok sing thoktanaba security force singna makhatana mafam aduda ngak senbagi thabak chathari haire adumakpu thaudok aduda asok apan yaukhibagi paudi laikhide Ningsing bayai Imphal Ukrul Lambida Ukrul Damna Lakiba Tangkhul Singna Tonglakpa Garida Kuki militant Singna Kuki militant ni Jingnaba Singna Jatharakiba Etekta Tangkhul Naga Khunja ani Laikhidabagi Thaudoka Mari Lainana Yaningdaba Phongdoktuna United Naga Council UNC na ngasidagi Naga taba mafam singda matam kaktana total shutdown gi khongjang ase jangsin naba langthokibani hairi itu brai itia happy utha baji korilu se Security force na tongan ba Greater Imphal gi mafam singda curfew thugaiduna lambi thingba miyam gi lanthum manghan bada chanabani haiba miyoi 18 chaliba tha si hokhiba April 18 da phagatkhre haire Manipur police na thokpa warol amagi matung inna pharaba miyoi sing adudi nongthombam lolen maitai chahi kunthraga humdoi sagolban tera lokrakpam laikai samurai latpam Sibananda Sharma chahi kunganipan Uripok Basaspati Maning Laikai Ningthau Khongjam Risikan Tamaitai Chahi Kunganipan Lamboy Khongnang Khong Jungkham Kaiku Chahi Kungataru
Pasoi Part 1 near Excise Station Pochangbam Bhumibon Khaba Chahi Kuntraganipan Uripok Khwai Bamharpur Leimapokpam Romesh Maitei Chahi Nifu Nambol Wahing Khumandagi Haujikna Naurem Thong Samusangda Laibani Hairi Heritic Roy Chahi Kunga Humdoi Nagamapal Singjubum Lairak Hanjabam David Sharma Chahi Kun Bamon Laikai Jay Prakash Akhom Chahi Kuntraganipan Sagolban Salam Laikai Jungkham Sanatomba Singh Chahi Kuntraganithoi Kawa Sairom Lairak Ningombam Setan Singh Chahi Kunganipan Basikong Mamang Laikai Lairen Mayum Bikram Chahi Kuntraganipan Kawa Naurem Laikai Moirang Them Haimo Chahi Yangkhai Humdoi Awang Maibam Laikai Thingojam Francis Chahi Kungamathoi Pebia Pandit Laikai Thingojam Moramba Chahi Kunganithoi Pebia Pandit Laikai Wangkhem Kuladhaza Chahi Kuntra Sairom Lairak Seram Manjit Maitei Chahi Kungamanga Langthabal Lep Mayai Laikai Yumnam Sarat Chahi Kungataret Moirang Dagi Haujikna Langthabal Kunjada Laibani Amadi Gulit Thongam Chahi Kun Mayang Imphal Dagi Haujikna Langthabal Kunja Awang Laikai Da Laibani Hairi Nakalamarumda Manipur Police na social media da Miyambula na lamjingduna irang amade hingsat thoknaba wafam phongdokpa miyoi ama fagatle haire faraba miyoi adudi Lauriyam Ajit Kumar Singh chahi kungamapan modbum ngamang laikai dagini haujikna lamboi khongnangkhong relief camp ta leibani haire miyoi asigi mathakta police na thigatpagi thabak chathari haire state police na nihingsa thokhanba yaba thabak thauram sing paikhatnaba honaramba singgi mathakta Ain yu oiba akan mathabak sing lakhot kani hairi Imphal West, Imphal East, Taubal, Kakching, Jerebam District na Chingba Singda ngasi ayuki pung mga dagi numidang wayang pung mga fauba curfew kom thokre Bisnupur District ki oinadi ngasi ayuki pung mga dagi ayuki pung Tara fauba curfew kom thokre masigi matangda mari leinaba district magistrate singna Cheryl Singh thokre Handak trung laubida thokiba yamna tamthiba kuki terrorist singge attack ta pigliba angang macha ani hat khiba thaudoki makha chatharakpada DM kasomda amuk misam hat khiba thaudok sing adu ngasidi Manipur miyamna khoisaunaduna mai hauduna Jaglak liba kaya ase maibun oina jakhalak tringaida lengak mapu singna wakal sung sinnaduna Manipur miyam na pamliba mihat pasing dandi piba yauna miyam gi demand sing phanghangadabani haina Kakching district ki wangu apunba maira paibi amadi Jairel maira paibi singna punna chatkiba miyam gi achauba maira gi khongjangda sarup yakhibi maira paibi lusingbi loitongbam Bijentina Manipur lengak ta thamlakre Maira khongchat adu Kakching district ki wangu GP gi manungda leiba wangu apunba maira paibi gi masing yamlaba miyamna wangu lupa marupta pullaba matungda kholau kaya lauduna wangu tera fauba lakhe maikai amarumda Jairel GP gi maira paibi singnasu wangu mamang sabaldagi masing yamlaba miyam aduna kholau kaya lauduna wangu tera maikai romda lakhe Nakalani maki maira paibi sing adu pulap punduna wangu lupa maru playground da punduna angang hatpa kuki narco terrorist sing hakpa chairak pigadabani selga michamgi punsiga ona bayaroi micham hatpa CRPF chairak pigadabani India gi proxy war khudakta lepkadabani kuki narco terrorist singge mathakta military crackdown tawgadabani TM kasom gi mihat yaningde kuki narco terrorist sing saugat leba central forces sing hankaro Yellow missing muthatnaba India policy khudakta lepkadabani haibana chingba kholau kaya su laukhe Ngasi
चलिबनी से अंदर थोखिबा इखंग खंगोगना थोखिबा कुकी नार्को टेरोरिस्टना प्री प्लान तौरगा बॉम्ब पोखाई हलगा ममा बुनो सोगा ज्ञान तादना लेबा इसा अनि बुनो थवाई लबिखिबा अदगिदी मिसम प्रजासिंग खुंसावना मिसम प्रजासिंग संसेलु मतमदा मखोइना कापथोरकपा नोमैना पांदना सिखिबा लोइनाना हंदकतसु नगागी इचल नाव अनि सिखिबा अखोई पुनमक्सिंग असि अखोइना याजनिंगदे मरम अदुना अखोइगी लैनाकपसिंगना वाखन थादा बिरगा अखोइगी मणिपुर शांति पुरमनबगिदमक्ता अमदि मिहाकपसिंगजु कुतक पुथोंगनबगी प्लान अमा तबिदुना बा लैनाकपसिंगना अखोइ वाखन चुंसिननबिरगा प्रजाना खोइ साउनरिबसिंग असि मई हंगना चावकलबने हौजिक मैबुल लोइना पाइखलत्रि मतम मैबुल लोइना पाइखलत्रिङै मतम असिदा मरी लेनबसिना वाखन खन्थबिरगा प्रजा अखोइना खंजरिबसिंग असि थुंगनबियो मिहाकपसिंग अदु कुतक पुथोपियो हाइबिगिदमक्ता अखोइना चचरिबा खोंजंगनि Meteorological Center Imphal na haire state asigi district ayambada ngasi akhak arauga loinana nong chugani. Imphal East, Imphal West, Tamenglong, Senapati, Kangpopi, Ukrol, Jerebam, None, Bisnupur, Thobal, Kakching amasung Fejol na chingba district singda ngasi nong chugani. India Meteorological Department na haire lagliba numinini asida Chandigarh, Delhi, Haryana, East Rajasthan, Uttar Pradesh, Chhattisgarh, Jharkhand, Gangetik, West Bengal, Punjab, amasung Bihar da ka hena sabagi awaba mayoknagani. Amaromda Andhra Pradesh ke Samudra Khongbal, Kerala, Mahe, Tamil Nadu, Puducherry amasung Karaikal na chingba mafam singdasu ka hena sabagi awaba mayoknagani haire. India Meteorological Department na haire ngasi awang nongpok lamdam sing maru oina Arunachal Pradesh da akan manong chugani su haire. Kalengi humni panba ngarang hangken pakhangba thauni pangthokre haina Uttara Sanglin Sanak Konungna thadorokpa cherol amana phungdorakle adungai haingangda pathang puthang tatana leibak ningthau leirabada lainingthau asibana kangkhalna kangtholda khanbagum kangkhal saduna leinga e nungi wari paring amagi mantung inna leipaki yaifana ba ngarangi thauni thoram ase pangthokpane Basi maina wai tang na sam masilni ngarang angom ning thona lusingduna phamnai ba sing mai bi pena mai bi mai ba loisang sing yauna thoram ase pangthokpani haiki ngasi fal lauthok kiba Council of Higher Secondary Education Manipur ko semna lauba Class 12 की एग्जाम दा साइंस स्ट्रीम दा मणिपुर पुंबगी ओइना मकोक तारखरबा चंगांगई उसे कोंदा लैबा कॉमेट स्कूल गे माहाइरोय कक्चिंग डिस्ट्रिक्ट के वांगुतेरा होदाम डायरेक्टगी तखेलंबम कल्पनाबु माकी पोकनाफम लमदम गे मियामना पुंगनिंग थौगतुना तरामना ओख्रे तखेलंबम कल्पना अपोपा तखेलंबम प्रताप अमदे तखेलंबम ओंबे तमु अनिगे मरी सुबी मचानुपीने माकी अपोपा मणिपुर पुलिस डिपार्टमेंट ता थबक तौरंबदगी वॉलंटरी रिटायरमेंट लौरबा मतुंग फर्नीचर की थबक तौदुना लेरे अपोपिना हाउसवाइफ ओइना लैबने कल्पना मचन मनाव मंगाने मथक्ता मसे अनि मबुंग अमा अमसुंग मनाव नुपी अमलै कल्पना क्लास 1 दगी 5 फावबा एसकेना हनबे मेमोरियल इंग्लिश स्कूल लांगमैदोंगदा तमलखे अदुगा क्लास 6 तगी क्लास 10 फावबा यूरेका एकाडमी थौनाउजमदा तमलखे क्लास 11 दगी 12 फावबना चंगांगई उचेकोंदा लैबा कॉमेट स्कूलदा तमलखे क्लास 10 गी एग्जाम दसु 9.8 CGPA फंगबा ngamखे कल्पना ना महा की माई पागलकपगी नुंगाइबा फोंदोकलदुना पाउमिसिंगदा मखाताना हाई महांगना ngasi mai pakpa ngamliba ase mahaki apokpa mama mapa kairo leikai gi miyosing amade mahak tu piningai dagi takpi tambirakpa oja singi apunba hona jamal nani makhoi bu hainingai leitana thagat pasu phungdorakhe mahakna angang oringai dagi larikta makhung sengna haujarakhe bana ngasi gi mai pakpa ase ngamjari bani haina su paudam lakhe takhelangmam kalpana na mahaki punsigi pandam gi maramda mahaki apamba phungdokladuna hai Mahak angang oiringai dagi hauna civil service exam tharaga civil service oiba pami
haina phongdoraki adubu hauji mahaki oinadi Kometa NEET entrance ki coaching yauduna Dr. Tamna ba hotnari karigumba entrance ase mai paklabadi MBBS tamba loireba matungda UPSC na lauba civil services ke exam soidana thagani haina so phongdorakhe mangna civil servant ama oiningli basigi wakhalonda phongdok laduna hai hauji iramdam Manipur asada lainga ki lairiba official ayamba phattaba amade praja singna yaningdaba niti niyom yamna chatnare Masimak mahak masasu hak thengna kiba yaure asigumba kaya ase semdok minaduna iramdam Manipur ase asengba achumba chatpa afaba niti niyom chatpa leipak ama oihaningba amade laingaki chatnariba phatraba chatna kanglut kaya asibu ngamjaba khara semdok minaduna hena faba Manipur ama oihaningbadagi UPSC gi exam ase mayoknaduna IAS oiningbani haina so phongdorakhe Paumi singa unaba aduda kalpanagi apokpa mapana phongdorakpada ngasi machanupina mai paglaktuna science stream da mai Manipur pumbagi oina makokta aduna mai paglakpada aduki matik harawu phawi maaki punsida IAS officer ama oihanduna sotharaba wangu lamdam asige amade Manipur miyamgi afaba achumba asengba thabak tauhanba pami haike Apokpi mamana phongdorakpada machana mai paglakpa ase aduki matik haningai leitana nungaiba phawi machana pamliba IAS officer ama oiba haibaseda mama ama oina angamba support pigani piklingaidagi hauna hotnaba yamna kanba angang amasu oiraki hainasu wafam kaya thamlakhe Manipur Police Control Room na thadorokpa cherol amagi matung enna National Highway 37 Imphal jeri bam lambida lamdam asigi tangai phadana nomada changraba yadraba pochai makha tana pochai posilakpada khudong thiba thoktana bagidamak jingna ningai oiba mafam singda security forces na akanba section thaurang sing lokhatki Manipur ge district pumna makta pamduba thodok thoktana bagidamak jing amasung tamda punna checkpoint Chama tara manga hangduna ajar ok sing sek chathaki bagaloinana mioi ahum deten tawki hairi Paugi mrakthana ten break ama lominasi Dada Ibe makigano Azabu thammo Sigi yamse next TMT na check sin na laksilo ka thamlo banine Dada nang se Juha habaga amta kitrabo Asumna mayamna na machalbo ngapshan lugum masigi yumasibu asoya ngan kokadabagi next TMT na ngapseli next TMT jawar habati ngaktok na basembani German technology si na bana concrete ka tokna tinaba matamda kapamul amuk hena angle adli next TMT strength is in the quick break ki matung da taram okjari makhataba pau pizari Bharatiya Janata Party BJP na Manipur mai thari haina Lok Sabha gi opposition leader Rahul Gandhi na maral sirakre Manipur da thokliba irang asige responsibility paliba lengang na pugadabani hairi wafam ase Tamil Nadu da Kolachal da pangthokkiba election ge rally da saruk yaraduna Rahul Gandhi na phongdokkibani Rahul Gandhi na makataraduna Manipur da militant singna chatharakpa attack ta Pigliba angang laikidaba amade state asida thokliba irang asige responsibility paliba lengak na pugadabani haike West Bengal Vidhan Sabha Mikhalgi Hanba Tangkak amasung Tamil Nadu Vidhan Sabha Mikhalgi vote khombagi matam ngasi loiragani Kendragi Home Minister amasung BJP lusingba Amit Sahaga ngasi West Bengal gi Siliguri West Bardhaman West Medinapur West
Medinipur amasung East Medinipur district singda pangthokadaba mikhalgi rally singda wa ngangani Trinamool Congress ki makoksu oiriba Chief Minister Mamata Banerjee su Purba Medinipur gi Haulda Nas district ki Barakpur amasung Jagadal na chingba mafam singda pangthokadaba mikhalgi rally singda saruk yaduna mikhalgi dolgi tongan ba mirep singi bot khomgani tongan ba rajniti dol singi luchingba singsu magi dolgi mirep singi damakta bot khombagi thabak kanna chathare West Bengal da BJP Congress amasung Trinamool Congress ki yauna rajniti dol singi luchingba kayana ngarang mikhalgi rally singda saruk yakhi BJP President JP Nadda Purba Medinipur da pangthokpa miyamgi meeting da saruk yakhi BJP lusingba amasung kendragi mantri JP Nadda na Murshidabad amasung Bankura da pangthokpa mikhalgi rally singda wangangkhe BJP lusingba amasung kendragi mantri Rajnath Singh su Birbhum district da pangthokpa mikhalgi rally amasung road show singda saruk yakhi Prime Minister Narendra Modi amasung South Korea ge President Lee Jae-yongga ngarang New Delhi da leipak anigi marakta sel thumgi tengbang pinaba hengat hanba amasung lakliba Englishing ani kuntra fawbugi manungda dollar billion yankhai yauna lalon itiknaba wafam yaunba yana cherol ani sahi tongnakhre sana khonba kala sanskriti audio Industrial Cooperation Committee Link Utpagisu Leipak Anigi Marakta Tengbang Pinaba Yanakre Prime Minister Narendra Modi na hai Leipak Anigi Marakta Haujik Fawbada dollar billion Kungatarit Yongna Lalol Itiknari Artificial Intelligence Semiconductor Amasung Information Technology Yauna tongan ba sector singda hena tengbang pinabagi anauba khudong chaba singsu leiragani hairi President Draupadi Murmu gi khongchat ke ngase Odisha da chatkani ma ki khongchat asida Rourkela da pangthokadaba thoram singda Planetarium and Science Center amasung Nirmal Munda Event Park su changagani Mahakna Tribal Museum amasung Integrated Command and Control Center su changagani Ngaksel Mantri Rajnath Singh numit humni gi khongchat ta ngase Germany da chatkadawi Ngaksel Mantralaya na hai Mahaki khongchat asina leipak anigi marakta haujik paikhatliba Ngaksel gi lamda tengbang pinabagi thabak sing amasung defense industry ge lamda hena faba mari thamnabagi khudong chaba pigani haikhe Mahaki khongchat manungda Germany ge Ngaksel Mantri Boris Pistorius ga unaduna defense industries ge lamda hena tengbang pinaba Cyber Security AI amasung drone gi lamsingda hena tengbang pinabagi wafam kaya khanagadawri Vice President CP Radhakrishnan ga ngasi New Delhi da pangthokadaba 19 suba Civil Services Day thauramda saruk yagani thauram asi kendra gi Personal Public Grievances and Pensions Mantralaya gi makhada Administrative Reforms and Public Grievances Vibhagna Sinbane Indian Premier League Cricket ke ngarang Ahmedabad ke Narendra Modi Stadium da sanakhiba match ta Mumbai Indians na Gujarat Titans bu run 34 da maithikre hana batting tawkhiba Mumbai Indians na apiba over kunda wicket manga turaga run chama 34 lauke ngasi Hyderabad ke Rajiv Gandhi International Stadium da Sunrise Hyderabad ka Delhi Capitals ka sanagani hari
अरोइबदा मरोइबा पाउ मुखन पिजरे इंडिया लेंगांगना मणिपुर थुगाइना बा होनरिबा से लेप्ट्रबदी जून 19 दगी हेना कनबा खोंजंग संगसिलकनी हाइना अमुकोगी प्रेसिडेंट एस संजोयना फोंदोक्रे Security Force na tongan ba Greater Imphal gi mafam sengda curfew thugaiduna lambi thingba mioi 18 phagatkhre hairi Meteorological Center Imphal na hairi state asigi district ayambada ngasi akhak araw ga loina na nong chugani hairi ओइनदी ममी टीवी ने संदोकचबा मणिपुरी पाउ मतंग असिदा लोसिनजरे मखा ताबा पाउगिदमा ममी टीवी बो मियंग तादुना लेबियो। Ibe makigano. Aza betamo. Sige yumse. Next time ti na check sin na laksi laga tam ko banine. Dadarang se